Ma'am Kumsari, adu piyong impact news ni impact news ki manung huna da wang lal pa na may taramok suri. Ngasi manung da kana yu topic topic uming si koi CM Khemchand'S peace mission versus ground reality haven. Ngasi topic si kun lokot subagi maroi pandam si maroi na Chief Minister Yumnam Khemchand'S miyang makada bata Manipur da mapung phaba peace normal si prong pandam da jiksi magi achauba peace ki initiative ama peace ki effort ama mission mo ina sangselak pa bata maroi na hoi haukiba mikharim wangda Chief Minister na by road ta Imphal Ziram lambi chatlaga Imphal Ziram lambi da hana chatpa yaram da posti Chief Minister amana chatpa da hana prom oramba thak se sti Yumnam Khemchand'S miyang khada hoi Imphal Ziram lambi da hoi Ziram da chatna prom laitna yam successful na Ziram gi miyam na taram oktona pangthukhiba aduga loina na hoi peace ki pawzel ama pu loina na khoi mapung phaba dung wa peace ki initiative pangthoki bagi pot am lekhiba matung di kon kon da na batare khoi gi hojik si Imphal Dimapur lambi da su chatna khoi gi khoi senapati da chat bhai batare senapati by road chatlaga via kangpopi even kangpopi da usang na kuki gi MLA hakul kipjen ga unna da na khoi gi peace ki matang wai shana gi wa hum lakpa chob development ama peace ki mission si da chob development ama di mami town tabi pot ama sangsilak pai batare adubu iro na khoi gi peace ki lambi si da simni Yunnan Khemchand'S makha da sangsan big post yam chon mami tai pot am ta ko so amrom da khoi gi maroina trong lobagi incident hapta trong lobagi thokiba maroina khoi gi anga ani lekhidaba aduga central forces singna Iran control tawno hon obadan mai kap throk da pam badi mi hum lekhidaba cham yom lekhidaba masi gi trong lobagi chow incident si miyamna yamna mass oina hapta pen da phongtok padagi Manipur da hojik si paktak na mass protest sathari hapta hojik si bafam kya da khoi dharna sit in protest adu wakat mi fam si paktak na hojik si Manipur chatha maroina khoi na tale demand si micham hatpa si yaning dia do anga hatpa yaning dia hariba incident asige justice si mapung fana fanghalu hayo posi mamyam si sanction ba tare government ki thong si da pen da bi potam de dom ubagi potum leiri adu hoji lai waham de tasing na Yumnam Khemchand'S na sangsil ba peace initiative peace mission si kadai fo yona mai pang na sangsil bage masi kadai fo na khoina sangsil posi kadai fo sum na sangli sangba dung mission um ori vf jima khoina ubiya ba adu nakal rom da hoji lai ba Manipur gi ground reality ground situation sin kadai fo yona soksel ba peace initiative sing sangsil si ground reality si kadai fo yona sunari bige potum lak pa kari noraga ngara mag simni Yumnam Khemchand'S na khoi senapati sappa matamda numit asimukta da khoi gi maroina ukrul district ta su jiksi yanada ba mukna ba community ni gi marakta khoi gi volunteer sing marakta nomai kapna ba dagi khoi BSF ki jawan amsu ROP tarak laiba BSF ki jawan amsu laikhidaba gi spot laikhidaba ohum su laibani na mor morga jiksi yamna law and order matang da su kadai da noma jiksi question tawna ba tar miyamna aduna ngasi gi topic da singna masig matang sidal khanaba si mathok tabda mo orga lakho sabni hapcha ngasi topics da khanan nainanu gi dang ta impact news ki studio da langsung level si gi yet thong level so Dr. Yumnam Pramananda head of the department law department khoi gi Manipur University ni oza Pramananda tarang si oza Pramananda ki thamna me da langsung brief oza and Satyajit bureau chief UNN ni oza Satyajit tarang si and last but not least ai gi yet thong level sina khoi gi Desras Yumnam BJP gi panel member ni Desras tarang si thank you ya na bush say Desras dum lak si Desras maroina hojik si Chief Minister Yumnam Khemchand'S gi peace initiative hapta peace mission ana Chief Minister wasak lokru matungda Manipur gi peace normal simaroina thajana driba trust deficit am leiriba community ani samsamna maitai musu kuki marakta leiri posima reveal dongnaba trust restore dongnaba gi pandam da Chief Minister Yumnam Khemchand'S sangsilapa adugumba chawum peace mission am netare aduna Chief Minister ne hasu poda sangsil ibam hake adugumba peace mission si kada fo no jiksi na effective oina kada fo no masina miyam da kanaba adugumba peace restore to poda kada fo no masina adugumba khotang oiri hen lowi kamai thamini tesas irang asi suksang na sathara matungda amati haining daba wahai sing hairoi daba amati unconstitutional over term kara such as buffer zone sigumba mayamama from the last many years akoi adum mayamama siznaraga lae trust deficit yam chaung na leigre thoning daba thodok kaya thokre adubu sumna dum kyam kuina khoi gi territorial integrity di ngak taba yade intact hoina thamdaba yade aduga buffer zone gumba hairiba wahi sing ase matam chupagi hoina muthatnabagi damakta territorial integrity jida masida emphasize tawraga amadi trust deficit se breach tawnabagi damakta khoi gi lebag asigi kai khumna jaraba Chief Minister Sri Yumnam Khemchand'S gi sugumba mission ase ahak aham bata thagat ningi
Anisubada tang taret April gi anda kui kui dana thokiba thohaning daba unfortunate oiba incident yamna nungai taba angang macha infant amaga chahi magi hek sibling oiriba angang duga leigi daba do adu yamna nungai taba thodok am peace message je koi lepadi yade karigino haira kanda everlasting oiba hayeng wai phaugi yenga aga praja sing sigi wadanaba sigumba mayam je loina attributes mayam sigumba factors mayam je loina consider tawraga chatharak mission ni first time hoina chahi ahum gi matungda honorable chief minister Sri Yumnam Khemchand'S amadi mahaka loina na atopai kai khumna jaraba MLA khara yauraga Kangpokpi lanthuoga handak ngarang senapati chatluraga yamna chauna peace message ma puraga amadi developmental works me amama economy je phagalhanaba last many years da koi economy je achuke mate ga koi soga leirabani na sumaina sum soga leiragadi kyam yamna koi atop sector sing da focus tawba ngamgani siguma mayam je factor mayam je loina consider tawrakanda ama boiro trust deficit se laibadi yade ko amadi territorial integrity je khoi literally khoi intact hoina thamdabi yade ko haiba mayam je reconsider tawraga sumna honorable chief minister na sugumba khongchat ase chatpani mashi chatlubasida mayamna yamna chawna ada leiriba praja singduna haraukta yamna woktana khotana amadi inauguration tawrama matungda developmental works me amama inaugurate tarum matungda hala aga mo kangpukpida site 2 ki honorable MLA haukolit ki pian gi mayum da changaga leiriba magi neighbors sing adagi praja sing doga interaction tawraga rebuild tawnaba asugumba process sama yam chawna uba phangi reality da akoi gi ground reality da kyam yam na masi impactful oi habase akoi hojiki hoinati yamna thumali haiga tabata okay but it is very positive that sigumba honorable chief minister ke sigumba khongcha singjina lehuriba akoi praja singi damakta laga akoi gi passage je sigumba route singjida akoi bo chat pa yadaba hana thingakhiba trust deficit ama leina baje masi gi deficit se remove tawraga masi breach tawrakanda hana gumna normalcy la aga thaina dauna irang thokdringai mamangda leiramiba akoigi chathok chasin nungaiba amade akoigi chathok chasin nungaiba haibase akoigi amarom da hairogadi economically akoida boost tawrineba chathok chasin da si blockade leigiba thingiba khotkiba chatpa yada ba haje ako economy am soeba so overall state ki development yenga kanda sigumba honorable chief minister ki khongchat che akoi mayam changaga akoi mayam mabu akoina support tawbam thoina khali adaga hojik ahan boy na mana sigi passage se khoi da clear tawnaba honari baneba mana chief minister oi ba have se some around 2.5 months around adumaina pharam do male 2 months khare hengalak tangairi ado asugum ba telaba matam sida mahaki honari ba efforts piriba efforts sing contributions praja ki public centric oirakanda praja centric oirakanda amadi khoi gi loktantra democracy se masigi wahan thokse kaidanaba masi hujiksu still akoi law and order democratic oiba akoi gi leiriba nation je masi akoi law and order prevail tawraga leini haiba poche masi puraknaba gi damakta mahaki hona jaba efforts mayam neba aduna hujik leiriba matam khara constant khatang sidaisda mahakna piraiba efforts mayam je akoi punamakna leiriba atopa akoi gi organization sing thoning daba thokdokti khara hujik thokre ko yam nuaite adubu whosoever adugumba violence da kano tawraba generaba perpetrators singjo athuba matam da akoi di leiriba peace message di adum chatharaga leigani peace derail tawnaba thoglaiba adugumba anti social elements sing dudi whosoever it is matam chupada adum mogi phangmam thokpa dandi amadi makoi bu chapchaba punishment do madu pigani haibagi chapchaba strict toiba decision ja masi honorable chief minister na koi honorable home minister
Sri Govindas hoi yauraganda masi pulap lauba decision amane collective hoiba decision ne desa lai hom di chief minister Yam Khemchand'na peace ki mission ama initiative am sangsalak sini am that ninga weba afaba du positive oiba pot am oina leiba wa hom si adum ton ba khoi intellectual circle dum haina ba mayam na yana pot am oya adu hajik lai hom di oroina hajik strong lobby incident sin ning jang ba masi ge mari lena hajik si ton ba CSO sing ton ba public leaders sing adu ton ba individual level da lekai da club ta hom sing da hajik si massive oina mass protest thar pa tare or incidents am yani da phong dok pa ngani lekida ba aduga koi central forces sina mkhoi numaina pa laga lekida ba mi hum abda masi posi justice pu have posima phong dok pa aduga hai ba sigi tronlobig incident si miam gi koi gi narrative matungina hojik si even media the reporter is ni cookie narco terrorism cha thaki ba du be te ma oi ba sida pena da pot ma gi haina wi hom si leibani na amrom da yem kan da sigi tasing na Just strong lobby incident tasing miam pen the mass process obviously the government kari the responsibility to in lo obviously amna akoi tawrai ba hojik lekai da lairiba ima singi organization CSO sing amama nuai ta ba phong tu rei ba singse akoi loina ba chamana na nuai ba natte aduga sigumba thoning da ba thodok se masi unfortunate yam oi suma thoning da yam unfortunate incident se akoi bu yam emotional ohen ba yam sentimental ohen ba aduga leire ba issue sina amu ka hena sensitive orak pasida masigi response haibabu nahandagi from the same day honorable chief minister na hojik periodically review meeting me amma chathari security gi oba meeting adagi central forces ada area domination to hanba adagi case to hojik until investigation je loidri phawbati perpetrators to kanano haibado hoji akoina decide to ba yadaba na maram oida NI da sando NI da sinakre officially sindokre sinathokre handed over to NI neba NI digi team laktana hoji SP Bishenpur ga mokhoi punna lead tawrakanda adagi ngarang se akoi honorable home minister naga site to da chatlaga inspection ga tawdana amadi hojik leiriba adudai da security deployment je hengalhanaba amadi amukhana thoktanabagi adugma measures me amama masigi damakta hojik se review meeting series of review meeting je hojik tawrabaneba adagi NI da sinare hairakanda NI da sinare khak haibadang nataba NI da sinaraba matungda NI gi leiriba every day se every single keno je sigi report se lawdana khotana me amama hojik tawriba both akoi honorable chief minister na amadi honorable home minister na adagi ngasi yamna latest hoina honorable home minister na ju hojik pautu thoki bane mahagna statement ama pigre madudi akoigi leiriba adugi area do khara chakhalaga leiriba aduda central forces sing da uphill da shift tawnaba amadi akoigi state forces sing jina replace tawnaba gi damakta daida sem saba gi strategy khara amadi adugumba plan khara lei haibagi ma phongdokre aduna masi akoina consider tawbam thoi aduga hujik leiriba sensitive issue sida nungai banate kanamtana su thoning dabani aduna hairiba sise hena hindrance people gi mahutta haidi akoi me amarak sida sumba chaotic oiba situation je arise tawdana ba akoi me amje punchil ba machange na khale ai ni ai wakal trong lobby gi ATM jathagi sigi attack si kamai yingi desa masi akoi Manipur da Yam Khemchand'na peace ki mission ma sangsalakpa peace normal sigi lambi da lakpa sida somewhat kada no si provoke tong na bagi adu lambi ma da sangsalakpa gi poran ubra masi kamai ui asida political interest yawe have gi pot ubra kamai ubi ai masi political interest sama yawe have the ai high roige kaigino have the hojik se investigation je ongoing neba it's underway aduna investigation je loidri bokti karina kaino have the koin hojik adu gi decision to di adu have the yaba natte ba comment to ba yam luba area neba amna sensitive hoiba yamna extra complex hoiba issue ne haba masi aduna leiriba government ki side tagi tobum thokpa loina adagi efforts pibam yaba piri ba loina mak adudagi hendoraktana hoji NI da sinaraga NI ge mu report masi report every day night che logdana adagi DG dagi security advisor review meeting je series of review meeting je kaurakanda madugi perpetrators sing do yam thune as soon as possible leiriba jaga dusu yamna complex hoiba jaga ne hena khalle aduna sigumba investigation je NI da sinarakanda masi athuba matamda answer ma end result ma aduga sigumba thoning daba thodok thohan gi ba kangu do
masi punishment chap chana pi gadabni amadi justice should definitely be delivered as soon as possible. Okay, adu mana ai bana ina desa se khang mu chawjik si ngasi mak khoi ying ngaki mawang da impal ski langdum da khoi miang gi wakhat phom taw yab tai miang gi wakhat phom sida khoi kokomi advisor su oiba aduga CCSK gi president Jitendra Ningom na media da phongdok phasi maroina kuki narco terrorism si Manipur da maru phang na muthap muthok tai makoi si leringai Manipur da santi leiroi Manipur da tangduloi tab leiroi ha pot ang thami aduga loina khoi gi Manipur thugai pamba singa lenga ka punna sabmineri makai khoi gi afabo oiro ha pot nama khoi maroina aso we allegation haigadra doina maral siba pot nama Manipur thugai pamba singa lenga ka punna ga thawak tawdun lerin khai khoi asigumba lusing basi miam na para tambi oire gai wa hom aso we allegation haigadra phongto wa hom lei sima tangsi da kamai yamna emotion amadi yamna sentimental oiba matamni hojik se khoi angang ani lei gidabado yam nungaite madu adumaina tholokpa matamda mi khudima masana khoisaunaba nungaitaba haibase hairakpa tabane adagi accountable oibhamju akhoi kanada hairuni government akhoina haibana tana kanada hairuni makhoina mapi mapa haibadu oiribanina aduna masigumba allegation me amama lakpa haibase masi lakpham adum lakani hana khalle suma thoadi aduna masidai da khoi ai kesu sauning ba khoning ba amadi ai kesu ude masi saubam thokpani me am ko aduna government kamai response to government na already masigi thokiba thodok sigi investigation je hojik chathari bne ba aduna investigation du ge answer ma la akanda mayam ge doubt mayam ge chingnari ba mayam na piri allegation sing ji ge answer do madu investigation ne loira kanda chapchaba matamda chapchana masigi allegation je false allegation oiba yai haibase masi chapchana karam haina government kumba halairi ba sarkar sina peace message puraga lairiba deficit mayam je loina bridge tawraga hana dauna normalcy puraga economy je boost tawna ba mayam ji gi employment generation ji da masidai da pura focus tawraga public centric oiriba government amana gedongnung da violence erupt tawba pamba anti social haigara anti national elements haigara amadi miscreants haigara terrorist haigara sigumba militants haigara lairiba singjiga kamaina government na kamaina chatmina ga dori banoba masi chapchaba answer ne ba ina pijari je aduna ai doubt leijade adubu lairiba investigation thoiba underway oiriba ajugumba investigation jigi answer lakpa numitu da end result to mayam da puthora akanda khangalakpa numitu da justice deliver tawrakanda mayam na piriba allegation mayam na khoisauna ba mayam na nuai tabja sidi nuai tabji nuai bam ju thokte kamaina nuai gani masana saukta bari loina bak mi khudima nuai tab tabane ba hojiki lairiba situation jida aduna siguma mayam jigi answer do mayam ge doubt to sungsoi soidana government na matam chana masi pigani sigi investigation je hek loiba matam de end result to puthora kanda masigi thokiba thodok sida chenari ba mi khudimak to punishment pira kanda mayam mamang da putho kanda judgment tawra kanda justice deliver tawra kanda law and order je masi phagi pharang na te sanaba ya nate prevail tawri habadu utla kanda adugi numitu da mayam ge doubt loyam je loina ba clear tawgani habaje masi ai ge thajabale duna hojik pire allegation mayam jidi investigation chathara ibani na investigation ji ki answer ma end result ama la kanda mayam ge doubt mayam do adumna clear tawgani habaje ai kano da gisu government da gisu ai thajaba thamje okay ai oza pramanda lakse oza pramanda hojik lai homdi miyam gi pen da sinde yam laire mass protest am chathari hojik sing kui leptana ek incident je thokpa de chathara la poni adubu hojik si incident sing mele ne government ki ma gi su NI da sinada hojik si due process investigation da ba hole ha ponam lai adu hojik lai homdi miyam hang question di any incident koi gi crime mai le na bu oiro na traga hojik Manipur irang sing mai na bu oiro bomb na thadar bu oiro drone attack bu oiro no mai ka bom bu oiro sigum ba yamna kanana hat na to kanana chathaki no haibse ma chamam na ba miyam da masigi chap chap evidence khangdana lesson ki ba incident sing si NI da scenery na traga CBI da scenery ha pot na tawraga justice phangan gani habi thaja undi le raga masi matam yamna sangba poram oimni hojik boxi ton incident kya gi NI da scenery ba CBI da scenery case phangbu ngam tri ta aduga chamana na hojik tronglawing incident su NI da scenery ha poram le ga ju masina if masi gi result to la ga di justice phangbai poram lak pa su yai adubu hojik bhawna di matam changa da poram di oipa duna sinakre haraga dum lotion ba posin dum yara bra ha ko sun lai sida government ki responsibility ga dai dano makha ta ba matung ta ba su similar incident yama mawang da thokre matung ta ba thorok tana ba kari to bu yai ha ko sun thori oza pramanda kamai thamin jiki NI da scenery haise National Investigation Agency haise mag ek amal lai
National Investigation Agency 2008 hai jai budi yauk tre akhoi dum chara po yam chaw po na te NIA na pai do sidi ma di schedule offenses hai dana NIA x gi aroi ba schedule lam yaw re ba ko schedule du yaw ba offense gi mathak da adu dani moina tawdu atai di moina khut tharoi NIA tawdu only in the schedule offense NIA na loin pai roi NIA pai do sidi am ko hanjage ma gi x gi 2008 ki x gi schedule da list ma yaw re ba ko madu adu violate tawba adu gi mathak tawba offensing do madu khatan NIA na pai do se NIA x pa ba da ma gi section 6 te yaw du ka no kan da akhoi jam line NIA de sinare habam chai aseng badi masi Manipur police na FIR na tawne ba ko fast information report hujin mamai 154 ai hujina Bharatiya Nagari Suraksha Sanita da section am oire aduna FIR na tawne FIR tawga FIR tawra matungda mana central government approach tawdu ne ba ko NIA de approach tawroi central government da Ministry makha le Ministry Home Affairs da approach tawrani aduga Ministry Home Affairs na central government hai se khoi central government this case is a pit case ni masi my schedule offenses singi aduna masi si NIA instruction pira ne banu tawro ha aduma process ama da na khoi central government na central government khallaba hadi Kashmir gum Maharashtra gum thokpa di sinara roi ba dudi khoi sida sinaba ham changi ko ada sinara NIA na khallane central government na khallane masi di pit case ni masi schedule offense yawba portion ni aduna NIA da no ne pairo haina tawba ma da hum su su moto haidana kaim tawda NIA na masi tawda bani haina tawpa adai inese tawba ma post ahum ne leise akhoi in ayamba na akhoi NIA de sinaba haina tawe ko simadi ai khatang nuai taw nuai da poi je aina poi ani nuai da poi je kai no hamatan da maram ani ama ahano maram na kaino kanda NIA CD magi CD terrorist ke mai lena offensive ni maroin akoi atomic energy act ki makha tawba crime ade amana unlawful activity prevention act 1967 do adu makha tawba crime ade gi di Indian penal ko ki waging war ga tawba offenses against state adu mathaka tawba offensing ana sumba sing sini ade gi anti terrorism UN gi convention gi makha taw act ga leiri adai du tawbani adu aina khamba da akhu gi se masi central government akhoi hayam change Manipur gi thoiba sidi ayamana terrorist related ngakta ne ba ko ha moidu terrorist organization ni de lakhokte adu that's different thing aduga ek to the terrorist ek ne terrorist organization han lakhokpa this policy of the government under section 35 of the unlawful activity prevention act ki makhada section 35 ta tawraga my schedule lam yaw ma schedule tawduni unlawful activity prevention act schedule la ane schedule the loina unlawful association ni lisam yawrani section 3 makhada lakhoktu ne duna adu section 35 makhada laukthok phaya de amend the schedule hai mona schedule the list hapaka do ne bako and adu gi dudi there's a policy of the government ni aduga adu so na taba mona to ek id mon to action don mi hat pa mi ngon ngai caption ba mi mayum mai tha ba ledna adagi assembly da haga intention to strike terror in the mind of people hai people gi mind the terror mistake to nungdang da angang ani du nomai kapaga nomai nati ne projectile natraga bomb caption dana RPG caption dana hali du adu da hali angang hat pa nati ne moina hali sidi Manipur gi miyam sidi misam singsi we can attack you anytime your life is not secure anga ani harpadi amthi nuai tra khoi pi or tai there's different thing adu nuai te mathakta moina piro message de kaino bu we can kill any citizen of Manipur any citizen of India residing in Manipur anytime nungdang hat ke ayuk to ha ke anytime hat pangami no one is there to us karam tana khoi challenge to bunga moi haiba message ne pi je yam sathi message ne sumai tau na khoi sida hanba sporadic incident nate ko chidi widespread oiraba yam systematic oiraba adu ma terrorist ki attack ne ba ko aduna ne khoina crimes against humanity ni ga harise crimes against humanity haragadi not only ama mi ama hato nate widespread as well as systematic pero sigum yam na sathiba terror attack ama jathara kan sida hairu issue si NIA da sinagre haraga yam like thokpa manu mo da chief minister ne ekta khoi gi peace mission ni hadna by road ta sinapti de chatkhiba si yemba kan da galai da no ma chattaba ya da ba pon mo in ubra hena sinapti gi su ka important oiba adum significant oiba adum journey ni lawi kamai thamini oda hojiki samjanjar ke bo hojiki da aina hygiene kana ka sumaina yamna momunin tarna tawram terrorist attack si ngasi ngarang da natre Manipur yam ebo ko masing thibo da khut chi tara khatini pal yam hendo khreba hemajir kilin thonga mi wari leire natra ade jiri bam da 3+3 nupi ahum anga ahum ni lo sali do natra adagi di kadai no masu ka khidana ko a kana du su no su nungdang da akhoi gi taihum cha gi mama du kari award ka phangbu du su nungdang lo sali ni mai thabi yaw ni sikan yaw yam yaw ri ba aduna masi sporadic incident oina loba sumde masi loina bak samna ba aduna ne widespread and systematic attack coordinated attack am tawri ba terrorist sing sina ana sigi pose khoina NIA de sinara ga phadong na te ba se ko asing ba se Manipur police ma pang kan khala dong ne Manipur police khoi PSPS hai se Manipur hai bu district
ꯇꯔꯥ ꯇꯨ ꯈꯥꯏꯗꯣꯛꯆꯕ PS ꯇ ꯑꯃꯨꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯨꯂꯤꯁꯀꯤ ꯖꯨꯔꯤꯗꯤꯛꯁꯟꯅ ꯉꯥꯛꯏꯅꯦꯕ ꯄꯨꯂꯤꯁ ꯍꯥꯏꯁꯦ ꯁ꯭ꯇꯦꯠ ꯂꯤꯁꯅꯦꯕ ꯁꯤ NI ꯑꯗꯨ ꯁ꯭ꯇꯦꯠ ꯂꯤꯁ ꯅꯠꯇꯦꯃꯤ NI ꯑꯗꯨ ꯁꯦꯟꯇꯔꯒꯤꯅꯦꯕ ꯄꯨꯂꯤꯁ ꯐꯥꯁꯇ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔ ꯅꯦꯛꯁꯇ ꯄꯨꯂꯤꯁ ꯍꯥꯏꯁꯦ ꯁ꯭ꯇꯦꯠ ꯁꯕꯖꯦꯛꯅꯦꯕ 7 ꯁꯦꯗꯨꯜꯗꯨꯗ ꯄꯤꯔꯤꯁꯤ ꯈ꯭ꯋꯥꯏ ꯐꯥꯁꯀꯤ ꯅꯝꯕꯔ 1 ꯁꯤꯗ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔ ꯑꯗꯨꯒ ꯁꯦꯀꯦꯟꯗꯅ ꯄꯨꯂꯤꯁꯅꯦꯕ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤ ꯌꯥꯝ ꯀꯜꯍꯟꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯁꯤꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗꯤ ꯍꯦꯟꯗꯣꯛꯑꯕꯅꯤ ꯄꯣꯠ ꯑꯍꯨꯝꯅꯤꯀꯣ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯤꯒꯗꯕꯅꯤ ꯈꯪꯗꯅ ꯄꯨꯔꯥ ꯉꯥꯡꯅꯕ ꯋꯥꯅꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤꯗꯤ ꯃꯤ ꯑꯃ ꯍꯥꯠꯄ ꯅꯣꯡꯃꯩꯅ ꯊꯥꯡꯒ ꯀꯥꯞꯄ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯒꯨꯝꯕ ꯀꯤꯟꯅ ꯊꯤꯜꯂꯝꯒꯨꯝꯕ ꯗꯦꯠ ꯏꯁ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯂꯣꯁꯤꯅ ꯄꯅꯤꯁꯃꯦꯟ ꯄꯤꯔꯒ ꯆꯠꯊꯕ ꯌꯥꯕꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯧꯋꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯗꯃꯥꯗꯝ ꯍꯦꯜꯂꯕꯅꯤ ꯁꯤꯗꯤ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔꯅꯤ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔꯗꯤ ꯀꯩꯅꯣꯒ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯇꯧꯒꯗꯕ ꯔꯤꯗꯝ ꯑꯣꯐ ꯗ ꯂꯥꯏꯐꯇ ꯑꯦꯐꯦꯛ ꯇꯧꯔꯕ ꯗꯤꯁꯇꯔꯕ ꯇꯧꯔꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔ ꯀꯧꯋꯦꯕ ꯑꯩꯈꯣꯏ ꯁꯣꯏꯁꯤꯗꯤ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔꯅꯦꯕ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯦ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯗꯝꯀꯥ ꯇꯧꯔ ꯅꯣꯡꯃꯩ ꯀꯥꯞꯀꯅꯤ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯒꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯦ ꯅꯨꯡꯗꯥꯡꯁꯨ ꯑꯩꯅ ꯈꯪꯕ ꯆꯤꯡꯌꯥ ꯇꯝꯌꯥꯒ ꯊꯪꯅꯕ ꯃꯐꯝꯁꯤꯡꯗꯨꯗꯤ ꯑꯩꯅ ꯈꯪꯕꯗ ꯃꯤꯗꯨ ꯃꯉꯥꯛꯅꯒ ꯁꯤꯕꯨ ꯁꯤꯔꯝꯃꯅꯤ ꯇꯨꯝꯕꯒ ꯌꯥꯕ ꯖꯥꯠ ꯅꯠꯇ꯭ꯔꯦꯕ ꯁꯤꯗꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯦꯔꯔꯅꯤ ꯔꯤꯟ ꯑꯣꯐ ꯇꯦꯔꯔꯅꯤ ꯌꯨꯝꯗ ꯂꯩꯔꯨꯕꯗ ꯁꯦꯐ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯁꯦꯐ ꯑꯣꯏꯗ꯭ꯔꯦ ꯑꯦꯚ꯭ꯔꯤꯋꯦꯌꯔ ꯅꯣ ꯋꯥꯟ ꯁꯦꯐ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯔꯕꯅꯤꯅ ꯁꯤꯗꯤ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔꯅꯤ ꯑꯗꯩ ꯍꯦꯟꯒꯠꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇꯦꯠ ꯂꯩꯗꯣꯏꯅꯦꯕꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇꯦꯠꯇꯨ ꯇꯣꯛꯑꯁꯤ ꯊꯝꯃꯁꯦ ꯃꯇꯝ ꯈꯔꯒꯤ ꯗꯤꯁ ꯗꯤꯒ꯭ꯔꯤ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔ ꯌꯧꯔꯕꯅꯤ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔ ꯁꯤꯁꯨ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛꯅꯦꯕ ꯀꯩꯅꯣ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ 7 ꯁꯦꯗꯨꯜꯒꯤ ꯂꯤꯁ ꯅꯝꯕꯔ 1ꯗ ꯌꯨꯅꯤꯌꯟ ꯂꯤꯁ ꯂꯩꯔꯦ ꯅꯝꯕꯔ 2ꯗ ꯁ꯭ꯇꯦꯠ ꯂꯤꯁ ꯂꯩ ꯁ꯭ꯇꯦꯠ ꯂꯤꯁꯇꯨꯒꯤ ꯅꯝꯕꯔ 1ꯗꯨ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔ ꯍꯥꯏꯅꯦꯕ ꯑꯗꯣ ꯄꯨꯂꯤꯁꯀꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯒꯤ ꯃꯍꯨꯠꯇ ꯍꯦꯛꯇ NIAꯗ ꯁꯤꯟꯅꯕꯒꯤ ꯄꯣꯠ ꯑꯃꯁꯤ ꯁꯤꯗꯤ ꯐꯠꯇꯦ ꯀꯩꯒꯤꯅꯣ ꯐꯠꯇꯦꯗꯤ ꯁꯤꯅ ꯐꯠꯇꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯣꯔꯦꯜ ꯗꯥꯎꯟ ꯑꯣꯏꯔꯛꯑꯅꯤ ꯋꯥꯔꯤꯕꯧ ꯄꯨꯂꯤꯁꯇꯨ ꯁꯤꯟꯅꯔꯔꯣꯏꯕꯀꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ NIA ꯇꯧꯗꯣꯏꯁꯨ NIA ꯃꯊꯟꯇ ꯇꯧ ꯉꯝꯃꯣꯏꯌꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯌꯥꯎꯗ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯁꯨ FIR ꯑꯃ ꯂꯣꯟꯁ ꯇꯧꯗꯣꯏꯅꯤ FIR ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯦꯡꯗꯣꯏꯁꯤ ꯑꯩꯗꯤ FIR ꯎꯖꯗ꯭ꯔꯤ ꯃꯔꯨꯑꯣꯏꯕ ꯁꯦꯛꯁꯟ ꯌꯥꯎꯕ ꯌꯥꯎꯗꯕ꯭ꯔꯥ ꯚꯦꯔꯤ ꯋꯤ ꯁꯨꯗ ꯅꯤꯗ ꯇꯨ ꯁꯤ FIRꯗ ꯌꯥꯎꯗꯣꯏꯁꯤ ꯈꯔ ꯅꯍꯥꯟ ꯈꯕꯔꯗ ꯊꯦꯡꯅꯈꯤꯕꯗꯤ ꯃꯔꯨꯑꯣꯏꯕ ꯁꯦꯛꯁꯟ ꯈꯔꯗꯤ ꯌꯥꯎꯈꯤꯗꯦꯕꯀꯣ ꯑꯩꯅ ꯄꯥꯕ ꯁꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯅꯤꯗ ꯇꯨ ꯕꯤ ꯔꯦꯛꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯁꯦꯛꯁꯟꯗꯤ ꯄꯥꯡꯒꯗꯕꯗꯤ ꯁꯦꯛꯁꯟ 16 ꯑꯣꯐ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛ ꯁꯦꯛꯁꯟ 16 ꯑꯗꯨ ꯌꯥꯎꯗ꯭ꯔꯗꯤ NIAꯅ पायरसु यारोदोइने सि सिंगदोनि सेक्शन 16 यावरबरा सेक्शन 16 कनोका टेररिस्ट एक्ट हाबा टेररिज्म नतबा टेररिस्ट एक्ट से इज डिफाइंड अंडर सेक्शन 15 ऑफ unlawful activity prevention 1967 की section 15 define taweba adu ki terrorist iku tawragana magi punishment section 16 de yaweba and section 15 de palo adu definition pa ne section 16 of unlawful activity prevention pa ngadoni adi khulai pairi sibu mi singu nomai ju paraga adu ma ma thokpa taw yaba polane and maduna arms act 1959 adu arms rule 2016 le na arms act ki minimum da section 25 de yagodabne aini yadu mun nongi paise adi explosive act palabra boom copy she arms no yaro explosive and yauri bako 89 adu palabra adu pan thengna de explosive pan tare adi hendoga hauj anoba law Bharatiya Nai Sanita anoba Indian Penal Code Bharatiya Nai Sanita BNS asamida 2000 kanu sida 15 se she de ka yauri magi section 1 de 11 amasung 1 de 13 palabra 1 de 11 sin kaino organized crime si organized no to crime khalam ni aduna nan phaba UK ne gi phaba da kaino su drug kilo kayano popi gi kilo kuntra kumanga kumari yaw adu takpadi they are involving in drug trade involved tor ozan no di high gibani drug trade involved tor adu di lusaladra adu di narco terrorist kai ji khaga moji narco ga terrorist punjal ga pom la adu na di adu yawum change ba ko adu yawdre adu bera letro anu hojiki adu di organized crime ji sengadra adu section 1 11 of Bharatiya Nai Sanita ji pangadabani adu ga loina na 113 of Bharatiya Nai Sanita terrorist act adu 147 adu kai goge da akhoi gi kai tar waging war against the state si waging war makhamni police station attack ta weather sai kai da namso police ka kapise BSF am su leite dna ko CC a kind of waging war ne hai they are security of India nga na lei na to BSF border security force kasi mo su border security force ek ki makha lei CRPF su CRPF ki makha lei ni asam ek ki makha lei ni ada mo si security India nga na lei ni mo attack to boy say this is nothing waging war against the government India or Manipur hayana adu 147 of but they are nice hanit adu yaudri ba khoi da oza si matang si da marak oza hojiki trong lobby gi da incident si mari na miyam na pen da badagi khosang na miyam na thomjalak badagi khoi gi share personal sing na ka throk no wai dagi palaga mi am leki da post le si jo khoi gi logi miyang da kadai ba una si gi share pe na sathagi post si kadai ba una chumi aduga miyang ma hidagi masi kadai ba una lali ha ko sem thori komai thamini ngasai du budi mapung phagi da ngasai je bodo hojiki do loina bo NIA sinaba sa Manipur police si bera lakani ai Manipur police kankara nga si Manipur police tawdo ni ayamna local investigation tawdo di NIA na ade European para la ka ju tiga panga moy ko sima samjala kana du government senior am we respect this government tawdo do adu po adu hujiki to CRPF na kapthorok na
kapi kapi ni natra maram cha sa that's different thing ni ada mi ahum lei hidri ni adu su praja ngana wala kun praja hakal ai ne ba ko aduna si aina case ma yam hidi e Supreme Court di very clear oire aseng modi si Commission of Inquiry Act 1952 gi section 3 gi matung ina Commission Inquiry ma tawgodob ne ba ko tawraga sida CRPM sumbra praja na sumbra CRPM sumba si moina pidu defense self defense to bani private defense hai lo self defense to buda mayam attack to buda kapani hai do ne ba ko ada lo dam yaw sina kaino hakanda use of excessive force and the retaliation hai lo na hai ni ko excessive my force proportionality sangemi adu excess oibra natraga retaliation da mi nu sing ka nang tana kapubra leina ko sigi excessive use of excessive force la or retaliation la higher ka retaliation excessive force gadi dandi phangdoi ne CRPF to army do sam phang dandi phangdoi ne adu di aina highway nang highway Supreme Court na very clear ai di haijam amte si lo dil haiba ngata ni aina khan akoi gi sarkar highway de party gi yaubi sing tang ozana case ni puthore ne ko extrajudicial execution victim family association against Union India 2016 case adagi the People's Union for Civil Liberties against Union India 1997 case Naga People Movement of Human Rights against Union India 1998 case si case yam lai case ahum si very clear haire sumba force amana moidi moina haibasi trigger happy police guy no mai kapi nungai ba adumba police guy sine Supreme Court adi adagi di this act of state terrorism guy moina mayam ki hele yam ngang Supreme Court adu noina to du summa sumda khang ha gadi only through inquiry hai inquiry tawra khang da inquiry tawro adu land bu dandi piu land bu di landre dana ko inquiry tawgodabani inquiry si Commission Inquiry Act 1952 gi makhada inquiry tawbutare nataga na atopa Supreme Court Article 32 gi makhada High Court Article 220 gi makhada inquiry tawro harkani an ai khamada government should take proactive government lauraga masi inquiry ama High Court ki retired chief justice kuma amana justice amana pulo tawbama nare minimum the session court ki judge oiriba natra oihibam tawbama amai tawbigera natraga na upai letraga the only thing Supreme Court Article 32 gi makhada High Court Article 220 gi makhada praja nga numina praja hale aduna masi inquiry ma tawbiu haina direction pibiu haina Supreme Court High Court chatawa adu tawrakani adum pirakani masi ki president bu angonda case kulmanga gum laigrase aduna ai khama very clear madudi inquiry tawthoga mara leba taragadi CRP or army su no one's above the law hai problem lei ri ko an law du makhada dandi bibum thoi ena amai thamninge okay thaga sir da mathang se za satija this is the one logic lai di khoi chief minister yunam Khemchand'S gi peace mission siga koi haju lei ba ground reality ga kada pheu na masida khoi gi khena ba khala differences kada pheu lai natraga changchali ba peace mission siga tare ba ground reality siga dumak chusan na ba gi pot amoi nu bra kamai thamini Hojiki Manipur ki chief minister se amana oyu haibada yam tanba matamni haibasi mahan thamjagi hadi kaigino hakanda yam na nungai be yuma magi mapu oyu haibaga irang yam kan hoba mai horiba magi mapu oyu hojik se mai horiba state amagi mapu oyu bagumani haibasi mana phami ba chakri se akhoi gi yopi gi chakri gumbani haibasi ma thamjagi masi se yam luamna mission ji ani ne ba amana restore tawa ma kamaina restore tawge haiba ba aduga akhoi Manipur gi praja sina akhoi gi America gumbani akhoi Manipur praja se America se akhoi gi second world war da Okinawa da am sibudu bada mainland Japan jodingai da Okinawa da tawbada madu da sidiba American soldier myam se adagi moi gi Vietnam da siba soldier myam gi moi coffin porak bada moi gi praja myam na cherak padu hina ki ba praja se government maduna moi to e hairibne adu masagi on prajana ke hage aduna Manipur gi chief minister na hoji khali se thaba ama tawba amana prajana kari harakani haibse ani gi challenge ani ni thamjage ba kaino da khoi Manipur gi praja se yam open oi yam na vocal oi kaino hakan yam long term da yam kuina akhoi armed forces force ki mamang da gi nupi gi movement am strong oi bani na Manipur khitang soiba yada ba step amagi thangjan ba mafam ni haibse ma thamjage mathang da yam lurisina akhoi Manipur da ngasi akhoi se ngasi observe tawe nursing gi 176th death anniversary akhoi ne ningsang ba yari se chahi chani gi mamang da matam du gi lokhiba leader mayam do madu gi role adagi 1891 da Manipur gi leader mayam lokhiba role mayam do ningsang kan da akhoi ngasi gi lebiriba leader mayam na makhoi mayam da loramba ahalmana loramba leader mayam gi role do ai masigi yana ba moine kari no hakana sacrifice hayo ai gi individual interest am like ta lebak ki interest aduna hojik tawbada mission successful oge tadi sacrifice na mamang tharaga tawgadabani haibasi ma thamjage ba sacrifice ki tawkan sira khoina kan acceptable amadi ure hana tawrum daba jiri lambi da chatpa hadi no mada
lambi sa Rome was not built in a day hai ni ko adu no na saba na tabni na adu gi successful mission na madi ure ko na hai di jidi ta chatpa adagi kano da senapati chatpa mathang mathang chatpa se masi ubagi phawam na senapati chala kan jangana senapati ki citizen map do na akoi da medical college leite ris lai jenims lai churachampur lai khre akoi lai tabina akoi gi sau kholo kana demand mam lak puri madu ge very Manipur se lebam tagi khanbiya da community gi khanya da community mayam gi khanda ba su ya ti ha ba thar chile jam thole ba ngang senapati chat kan da aduna Manipur gi praja mayam su khandoi se akoi gi chief minister se Ching gi chief minister te tam gi chief minister te Manipur gi chief minister ne Manipur pumagi khanga da mi amani ha ba se Manipur praja na su khangba thoi matam oi plus chief minister sina sune mane represent tori se community am ta na te ba entire community entire Manipur represent tori ni se magi thamoi da khalaga akoi ngasi 176 death anniversary nursing gi to was maina madu gi thamoi da madu yaurabadi mission du successful oi ni ha ba ji ma thamja ge ba ari mathang da khoi yeng kan da Manipur se da challenges e mawa da ani hum lai okay ahamana constitutional challenges masina kai na ka sina local lo ko amana ma oram da article 355 article 356 president rule le mini thole adagi unified command je mawa hanjala bra article 355 lo thokra adagi hoki home minister sina akoi gi suppose irang le ko irang le kan je sp se masi sina ta ma additional sp si le re anu ba thaba ngambra habidi direct launa kanamda consultation tawdana home minister se direct football paibra habigi issue ma live aduna karigumba lan ma changi hatadi crisis ama yum se mai kan gen chang tadi fully empowered tawdabne ba masi fully empowered tawbra ha se Manipur gi prajana state ta center so hange ba center gi hangba kan se akhoi ne yam lubamna center se akhoi ne yam pe da ba se kamai to ge da handaki april tha se da accident amani thoi suppose ngarang se Uttar Pradesh ta boat capsize tawdana mi kha leite immediately prime minister na karo tawe nuai ti ha ba nghala kan da mi leite ma'am do lak ani ni pm nrf tagi ai pijari na ha ba whereas Manipur gi mi si boxing se masida di silent oy center se okay hadi ngasi chief minister na nahan akhui gi internet displaced person da lekhidaba angang lekhidaba chaite chuba se chalaga laktara pi ri ba Manipur government madudura sumana tawbada any community oceanu nupi macha ma ngasai ani ma lekhida ba adusu bsf thronglaw bi du nupi macha ma nupam cha ma angang ni prithvi ke no khangdri ba adu to bsf jawan ma duty tawribni magi father do madu nungai te ne harapada ne Manipur gi prajana khanne o center leader su akoi Manipur gi awaba se mateng pangi musu yawe masigi se center silence se awaba da su nungai ba su tumina leiba se silence speaks a lot silence se prajana ona tenan lawe ba aduna center su akoi gi Manipur gi praja sibase India macha sibani citizen sibani ha base moi de feel tawde moi gi nakung yau de praja da phawe okay madu gi praja da phaw sina masigi leiba sida akoi no jai sina se akoi gi state leader sina haidu se central leader sina so haiba dakar oire Manipur da di akoi na changi ba Sri Khemchand'S lit taw ba changi ba keno se akoi remote control tawra no fully akoi gi suppose sahi tare khonda pu do li batare ngasi nursing ma keno tip sida matone British na tare khunda ko da ning bio tare khunda ko da moina matam da British tagi moi training lawi ko adu lan mi di akhoi ngak tane entire command se Manipur gi ni adu pemberton ga gan ka moi lan ka mai taru se yung so ne British in halai adu successful oi se kai na ka da local condition khangba local gi people khangba complete command tor kan situation under control por ka ne adu na Sri Khemchand'S na lit tor ba ministry se da ministry fully expand to hanba kai no da akoi gi peace mission chakadaba se mathana chatpa yaro ministry department ni phui hale department ma'am sigi minister hoji manga sina ngabanate trying to a full fledged work tor kan every department je wing je medical gi health gi education full fledged work tor kan da full mission da chala kan successful oi doini madu gi successful se akoi ni uri Sri Khemchand'S na lit tori ba se khong da akoi gi khedang thauri na ki bagumba constitution na su aruga center leader na su khra punba manba mami ma tai ba masi se maduna aduna akoi na nuai ti se akoi ki Manipur representative ba Sri Khemchand'S se individual amate ba entire Manipur gi 3 million representative ne ba mangwanda power play ba akoi da field ta akoi da hat ta ba aduna magi struggle se adum thole ba crisis resolve ta wa ma Manipur gi praja control ta wa ma central leader convince ta wa ma thabak sab yama di wani aduga mangwanda team ma mong su ta kar wa lan chama tamna team kar wa bani na magi own team se suppose US ke president je magi team ma choose ta je smai ta udra magi own team magi cabinet se full
फुल्ली मगोंदा पिथोगा माने चूज तो हलगा वर्क तो हम नतदी मणिपुर क्राइसिस से रिजॉल्व तो बजे सुंगम ngam mo hebje thamjageba aduna masigi se example am thamjageba ngarang gi tokada suppose home minister hairone home minister sina Sri Govindas na matam dugi sidele ribas SP additional SP khangdi mayam do moi mayam du da directive piba chalaga inspection kai to bidi ba directive piba ngambra agam se ngam da khoi prajan di khangde ko direct ngamgadabane home minister suppose am kenu to ko hauji manipur gi situation je prime je suya yong de ken home minister da hydro amit cha hydro manipur gi entire crisis hai mo da plus no thok home minister je pra deal to ja kada mi kaino da chief minister je mo yam e to do she aduna manipur gi thabak sida mi yam na dakar oi project to honsi habasima ai habe thamjage ba adubu masigi matang da as a journalist ai ga as a journalist ngang ni kaino kan da journalist di kamaina haige kan da lebak chi kai irang thola ba akhoi da habi wanga mo da press council of india ngang ba peace se aduga plus community ani solma to community ani gi maming pan ganu haiba ma direct clear cut pi journalist ma da akhoi paw ibida su community ni khanam da community mi maming pan biya de plus mission amaga mo hai haukoi manipur crisis ta akhoi manipur praja da akhoi appeal tok do se crisis to ka da suppose nahan gi nupi macha ma nu idp ma le hira ba dunya ani sigi photo je punjai chai masigi se yade